JP Spiritual Corner gi taraptagi tabi yengbiriba nakhoi khwai pumnamakpu Jishu Christ gi mingda taramna Evangelist JP Thaime ehangna welcome tawzari hoi hokhiba tha khara channel sida thoram sandokpa ngamjakhidre karigumba achinba awatpa khara leibagi maramnani madugi damak nungsijaraba aigi subscribers sing viewers singna warobiroi haina thazai matam khara leplu rabasu ngasidi amukka matam tanja afaba ishor na pi na biduna nakhoi mayam gi seba tawbugi tanja adu amuk phangjare ishor bu mapa leitana thagachari ngasidi gi hauna thoram si lepa leitana sandokpa ngamna nawa nakhoi gi support pamjai prathna da ningsingbiu nakhoi mayam gi amadi ishor gi seba asi mapung phana matolom na tawba ngamningai gi damakta channel asibu support tawbiduna channel asida sandok chaba thoram khudingbakpu thawai hakchang yauna tabi yengbiriba nukhoi khwai pumnamakpu ishor gi thoi tok hendokpa bor adu pina bi shinu haibagi wafam asi thamjaningi ngasi koi Sabbath school lesson number 9 the cosmic conflict the worldwide war asigi maramda koi yengminasi prithibi pumbada haurakadaba achauba lanjau chauba mukna bayana da haibagi maramda ngasi gi para asi pibi duna leye war conflict lan yana daba mukna ba haibu hai simak dharma gi lon dadi yamna phajaba wadi oide minungsi haiba mi khuding bu kanbining ba ishor na karamna satan bu sokna gadori bano lan sokna gadori bano kari gi minungsi haiba ishor na phattaba satan amadi papu lan sokna gadori bano haibagi wahangsi thamoida phawdabadi natte jishuna hai Nangi yeknaba bu nungsiu nangbu phattanaba tawba mi khudingi damak haijabiu kokpiu phattabagi damak phattabana laman singanu haibase Bible gi wahini Jishu gi wahini adu oiradi kari gi minungsi chawba ishorna phattaba satan bu lan sokna kadawri bra wahangsigi paukhum ngasigi parada aikoina thidok minagadawri aduga loina na masigi lan asi kari gi damakta kari wahawdagi thokkibano haibadusu aikoina thidok minagadawri ngasigi memory text oina Genesis chapter 3 gi verse 15 mai horol ahum gi taramanga da sumaini ibiduna laye and I will put enmity between you and the woman aduga aina nupi amasung lin nangi marakta yeknaba adu aina thamkhragani and between your seed and her seed aduga lin nahaki dara singda aduga nupi adugi dara ani asigi mayokta aina yeknaba adu thamkhrani ko he shall bruise your head and you shall bruise his heel nahakna mahaki makok ado nupi amasung ishor Jishu Kristana Satan nahaki makok ado net khaigani lin nahaki kok ado net khaigani aduga nahakna mahaki khuning ado chikkani sokhangani haibase Genesis 3:15 da piduna leye ishor da amuktang ekoi parase hodok pe yaningai gi te na haijasi sargada leiba thoi helaba ingam ngamba ipa ishor thagachari ngasishu amuka matam kuina ekoi leplu rabasu nahaki afaba wa paw ase amuka naina ningai tamina ningai amuka matam pibi begi damakte ishor nangbu thagachari naina gadawriba tamgadawriba wahai ase ekoi gi miyoi bagi budi lawsingna ekoi lamba phangdaba kaya laikigani ishor adubu nangna miyoi ba ekoi da khanghan gadaba khanghan ningba amadi khanghan bagi mathau taba pumnamakto tasengna tarangna mayek sengna ekoi bu uhan biu ngasigi para asina masi tamlaga ishor nahaki achumba ishor nahaki nungsiba ado ekoi mapung phana khangba ngamba oijage adum tawraga nangi tung inba punsida aikoigi khongnet pham aikoigi khutlai oina paiba ngamjage haibase aikoigi prathna ni Jishu gi mingda sonjari amen masigi Genesis 3:15 asi Bible gi ahanba gospel ni haina khangne haibadi masina pap takhrabagi tungda papi singi damak aphaba wa paw asi Genesis 3:15 asina oi haibani adubo hangba yaba wahangdi amuk ishorna linduda Satan duda nahak amadi nupi dugi dara ani gi marakta yengthinaba thamgani masisina karamna gospel oigadori bra yeknaba sembigani yeknaba thamgani haibasina karamna aphaba wapaw oigadori bano ichini nausing Genesis 3:15 gi ani shubo wahi parengda Satan lin nahaki dara haibade offspring aduga women
नुपी सिंगलुप अदुगी दारागा येकनबा अदु आइना थमगनी हाइबसे ईश्वरगी वा ओइखी इसिनिनाउसिंग मसीदा मुन्ना येंगबा मतमदा ईश्वरना हाइरिबसी आदम अमदी इफ नखोय अनिगी पापगी अतौमन ओइनदी सीबा यारबनी सीबा तारबनी नखोयनी अदुबु नखोय अनिबु सीबगे चैराक अदु आइना पीबीररोय कोकपीरगे हाइबगे वाफमसी मसीदा यावी हाइना आइना लौवी मसी करमना खंगबनो हाइरदी नुपीदुगी दारा हाइबो वाहि अदुननी दारा लैननबगिदमक आदम अमदी इफ हिंबगी मथौ ताई मखोय अनि मतमदुदा सीरदी मखोयगी दारा अदु लैरोय अदुगा अमुक्कसु नुपीदुगी दारा हाइरिबसी प्रभु जीशु ख्रिस्तबु ताकपीबनी मसीदा जीशुना लाकलगा सैतानबु अकोनबा मतमदा मरा फुकना मांगनगनी हाइबगे अफबु वापाव अदुसु ओय अदुना इचिन इनाउसिंग आदम अमसुंग इव की पाप के अतौमन खुदक अदुदा पीदरगा मखोय अनिबु हिंगहल्लगा पाप कोपिरगा मचा मसु मागे दारा संदोकनबा पीबीखिबा सीबदगी अहिंगबदा ओंथोकपीखिबा अदुबा असे अहानबा अफबु वापाव गॉस्पेल अदुनी हाइना आइना लौवी अदुदगी अमो हेंदोक्तुना ईश्वरगी मचा ओइबसिंगना सैतानगी येकनबा हाइबदी सैतानगी मिचंग चत्तबा सैतानगी अपाम्बा अदु तौदबा ओइरकनी हाइबगी अफबु वापाव अदुसु यावरी पाप के महैना सीरमगदबा अदु ईश्वरना कनबीदुना हिंगहनबीबा अदुगा हिंगहनबीबा खक नत्तदुना हिंगलगा सैतानगी तुंग इंदनबगी लंबी सैतानगी मयोक्ता लैबा मी ओइननबगी लंबी पीबीबा असिमक असे गॉस्पेलनी अफबु वापावनी हाइना एकोइना लौसिनसी होय परादो एखोय सुम येंगथसी फत्तबा पुमनमक्की हौरकफमसी येकनबा सैतान अदुदगिनी को फत्तबा पुमनमक्सी येकनबा सैतान महाकना थोकहनबनी हाइबगे परा मखादा एखोय येंगमिनसी Matthew chapter 13 की verse 24 दगी 28 की parable वरी दुदा मरु हुनबा नुपा अमना महाके लौबोक्ता अफबा मचंग ओइबा मरु अदु हुनबीखी अदुगा नुपादुना तुम्ख्रबा मतमदा महाकी येकनबना लाक्तुना महाके लौबोक्तुदा तिंखंग नापी मरु अदु हुनजिनबीखी अफबा गेहुगी मरु अदुसु हौगलक्ले अदुगा फत्तबा तिंखंगी मरु अदुसु हौगलक्ले चप मानना नुपादुगी मनाइदुना लाक्लगा हाय ओजा नहंग अफबा मरु खक हुनखिबा नत्रा अदुगा करीगी तिंखंग पानबीसु यावना हौगलक्लिबनो हायना वाहंग हंखी नुपादुना खुमखी लौ अदुगी मपु अदुना खुमखी मदु येकनबा महाकना तौबनी असुमना ईश्वरगी निंगथौ लैबाकसु अदुमक ओइगनी हायना जीशुना पैराबल वरी असिदा तंबीखी अफबा मरु हुल्लिबदो जीशु ख्रिस्तानी अदुगा लौबुक्तुना ताइबंग पानसिनी अदुगा लौ खावबा मीसिंग अदुना सर्गदूतसिंगनी अदुगा फत्तबा मरु हुनखिबा अदुना फत्तबा सैताननी हाइना Matthew chapter 13 की verse 37 दगी 38 39 दुदा जीशुना संदोकना ताकपीखी परासिदा एखोइना उबसी ngसाइगी Genesis 3:15 दा ईश्वरना हाइखिबा येकनबा हाइबा नुपा अदुना फत्तबा पुमनमक्सी थोकहनबनी हाइबसिनी ईश्वरना हाइकी नुपी अमदि लिन सैतान अनिगी मरक्ता येकनबा थमगनी हाइख्रबा अदु थुंगलदुना हौजिकते सैतानसी ईश्वरगी येकनबा खक ओइददुना ईश्वरगी मीसिंगी येकनबा अदुसु ओइरखी ईश्वरगी निंगथौ लैबाकि मरमदा तंबी ताकपीबा मतमदा येकनबा सैतानसु थबक कन्न तौबनी ईश्वरदी मिनुंगसी हैबनी हाइबा नत्रा को ईश्वरगी तुंग इल्लदी अवा अनंग लैरोय बोर फंगबा पुंसी ओइगनी हाइबा नत्रा अदु ओइरदी करीगी ईश्वरगी तुंग इल्लिबा अइगी पुंसीदा अइगी इमुंगदा अइगी सिंगलुपता अवा अनंग थेंगनरिबनो ngसाइगी मरु हुनबा नुपादुगी मनाइ सिंगना अदुदी करीगी तिंखंग पानबी हौगतलिबनो हाइना हंखिबगुमना फत्तबा अवा अनंग असि कनाना थोकहलिबनो हाइबगी वाहंगसी अइखोइगी ईश्वरगी मचा ओइबसिंगनसु ngasi तत्तना हंगनरिबा वाहंगनी अदुबु जीशुगी पाउखुमदी यामना चंबा पुमनमक्सी येकनबा महाक्तुना थोकहनबनी सैतानदुना थोकहनबनी हाइबसिनी मनाइसिंगदुना अदु ओइरदी नापीसिंग तिंखंग पानबीसिंग अदु चटलगा फुक्तोकलुरसिरा हाइना हंखी मदुदा मपुदुना हाय अदु तौखिगनु हौजिक फुक्लबदी गेहू पानबी अदुसु यावरकपा याय हौगत मिनखिसनु मरु लोकपा मतम अदु यौद्रि फाव हाइना लौगी मपु अदुना खुमखी
Masigi para, masigi parable wari sida, tam sinjaba yaba para khara haise hairadi ahan bada. Ishor asi kuina khangbi haiba ishor ni haibasi ui. Gehu amadi napi panbi ado mapung maray phana haugalakpa matam adu phau kuina ngaibiba kuina khangbiba adu laugi mapu adu de laiki madu Jisu Kristani. Aphaba amasung phataba ado hekta manghande adubu matam changna mapung maray phaba phauba ishor na ngaibiki. Ani subada ishor asi hek soibaga hek dandi pide bichar yamna thuna taude thok liba taudiba oirak libasi karidagi kadaidagi karamna haurak libano haibadu mari makhong phachana thidokraga bichar taubani haibasi su ui. Hek soibaga hek dandi piba pap hek taubaga pap ke mahai dandi piba asi ishor da laite haibase paradige ekhoina ui. Ahum subada singlup ke manungda achumba khak oiraroi amadi aranba khak su oiraroi. Singlup tugi manungda achumba amadi aranba animak asi leiragani haibasige para chauba amasu ekhoina uba phangi. Gehuduga napi pambi adu phuktokunu hauminaja sunu haibagi wahai asi lauraga ngasi singlupta ishor ge mayokta amadi singlup ke mayokta chatliba singbusu adum leija sunu makoibu discipline thamganu masi bible na haiduna tambiduna leibasu yaudaba natte. Adubu ichininaw sing masigi parable sida hairiba asi aikoina maru oina verse 29 amasung 30 da yengladi masise singlup ke manungda phaba phattaba adubu bichar tawbugi wafam natte. Masidi ishor amadi satan gi cosmic conflict adugi matang da haibani. Haibagi arthadi ishor na phattaba yeknaba satan amadi mahaki mi singbu mara phukna muthat kadabagi matam adu haibani. Masi taibang pan loisinbada ishor na bisar tawgadabagi wafam da haibani. Masi se ishor na phattaba mayambu khudakta manghanbide adubu matam pibi pukning hongnanaba adubu karigumba mapung maray pharaba phauba pukning honglaktaradi makoidbu mahai lokpa matamda haibadi ishor gi Jisu Christ gi second coming matamda aphaba phattaba gehu amadi napi yaw amadi hameng khaidokpugumna khaidoktuna manghangani haibagi parani madugi wafamni. Masi hauze aikoina singlupta bichar chathabagi wafamdadi ngangba natte haibase aina khanghanjaningbani. Hoi adum oina makpu aikoina singlupta bichar tauba matamdasu masi se apply taububudi adumak yae. Adubu masi literal oina lauraga ishor ge mayokta amadi singlup ke mayokta leiriba mi singbu warak watembiba taudana free da thadoklaga leihansi haibadudi yaroi. Adubu makhoi sing adubu bichar tauba matamda chekchinna matam changna amadi minungsiga loinana taubibasi darkar oi. Bichar taunanaba yamna khongyangba adu oiroidabani. Hojikti amuk karamna taibang pansida aphaba amadi phattaba anigi lanjaw asi thokhibano karamna taibang pansida pap lakhibano haibadu yengsi. Genesis chapter 1 verse 31 da yengladi ishor na mahaki khutsem sing adu yenglaga masi yamna phare masi mapung phare haina haiki. Masina takpasi ishor gi khutsem da asoiba awatpa phattaba karishu yaude haibasini. Adu oiradi karamna phattaba pap haibasi asoiba leitaba watpa leitaba phattaba leitaba ishor gi khutsem taibang pansida karamna lakhibano haibasigi hangba yaba wahang adumak oye. Wahang dugi paukhum aikoina Genesis chapter 3 verse 1 dagi 7 du da phangani. Ishor gi khutsem mioiba maru oina nupi if aduda lin satan duna namthak tawki haibase aikoi loina khangi. Karida namthak tawbra thazaba haibasida namthak tawki. Thazaba haibase yamna mapangal kalli. Thazaba laikhradi wa illi. Wa illadi thazabagi mahi adu phangi. If na hai uhai asi charadi signi haina ishor na hai haiduna lindu da haiki. Linduna khummi nang uhai se charga supsi shiroi. Genesis chapter 3 verse 4. Ishor na hai nang signi. Lin saitan duna hai nang siroi. Masigi signi siroi haibasina if ta chingnaba adu pokhan khibani ichin inausing. Kanana chumlibano haibadu khangningba pokhi if ta. Kanabu thajasira kanagi wabu thajasira haibagi wahang ase if ki wakal da lakhi. Adam amadi if na ishor bu thajabagi mahutta saitan bu thajaki.
adudigi hauna taibang pan asi Satan gi khutta changki thazaba haibase yamna maru oi thazaba leitrabada pap haibadu changlae Adam amadi Eve na makoi ani gi freedom of choice haibadi aningba apamba ningtamna khannanabagi ayamba pibiba ado lana sijinaduna lindugi wa ado innanaba khanki maduna taibang pansida pap haibadu purakhibani jininausing aduna phaba amadi phatba ani gi lan achumba amadi aranba ani gi marakta lan Ishor amadi Satan ani gi marakta lan haibase kanabuno nahakna thazariba kanabuno nahakna khurumliba haibagi wathokta oigedoribani thazaba khaktana oithokte haibadi thazare haiba wahai khak aduna oithokpa natte haibani thazare hairadi thabak thokna uthokpa tai thabak yaudba thazaba adudi asibani haina James ki Bible na iduna laye aduna if na lawkiba phirep ado thabak yaudba thazaba adumakni madugi thabak yaudba thazaba adunani asiba purakliba pap purakliba taibang pansida if amadi adamna aduga haujikna nang amadi aihakna jackson se ekoi gi thazaba thabak yauna uthokpa ngamba adu oisi taibang panda pap lakhiba pap amadi ishor gi marakta taibang panda lan haukibagi maram ekoina tamkhre haujikte amuk hairiba pap asi kadaidigi haurakkhibano masi se sargadigi haurakhi hai adu oiredi karamna sargada pap natraga phattaba asi leirakkhibano haibado ekoi amuk yengminasi Genesis chapter 1 dagi chapter 3 dugi matung inna pap phattaba Satan haibasi Adam amadi Eve pu semdringaidagi leirakkhre haibasi madi ekoina tasengna tarang na ukhre amasung tamminnakhre Eden in call duda lin Satan duna ishor asi jinthibani pap tawrusu nang siroi ishor masin thibani haina ishor bu maran siki tasengbadi jinthiriba asi ishor natte adubu lin aduni Satan aduni karamna Satan asi leirakkhibano Satan ge haurakpham se kadaidano ishor na Satan semkhibra aikoi yengsi ishor na Satan sembra ko paukhumdi answer di no natte ishor na Satan kaidongai de su semkhide adudi karamna Satan leiribra paukhum gi dama aikoina Ezekiel chapter 28 ki verse 12 to 19 aduga Isaiah chapter 14 ki verse 12 to 15 amadi Exodus chapter 25 ki verse 19 amatung 20 adude yengladi ugani ishor na Satan semde adubu ishor na Lucifer semki Isaiah chapter 14 verse 12 aduga Lucifer adu Satan olakhi Lucifer haibagi mingthol se yamna phajaba amani Lucifer haibase Latin gi wahini aduga masigi arthadi morning star or light bearer ayuk ki thawan michak natraga mangal puba haibani kayada phajakraba mingthol no adubu ngasi kanana su masigi aduk phajakraba mingthol ase puningde mapa mama oiba kanana su masa singda masigi mingthol se piningde maramdi khwaidagi phajakraba mingthol asidigi khwaidagi tamthiba mingthol Satan haibadu oirakhibani Ezekiel chapter 28 verse 12 to 19 Isaiah 14 ki 12 to 15 amade Exodus 25 ki 19-20 masigi matung inna pap haibasi phattaba haibasi sargadagi haurakhi haibsa ekoini yamna sengna uwe Lucifer asi pap taudringaida sargada mahak asi covering cherub oina laiki haibadi mahak asi sargadut singi marakta athoiba sargadut adu oi masise temple language ta yengladi amuk masise athoiba sargadut asi yathang upu adubu mahaki masana kupsillaga yathang upu adubu ngak seliba mapangal kanba athoiba sargadut aduni covering cherub Lucifer haiba asi Lucifer asi chung phiran chaba masak matau phajaba mapung phaba amadi budi losingna thanba adugumba sargadut singa athoiba sargadut adu oiki masise Ezekiel 28 amadi Isaiah 14 dadi king of Tyre gi ningthau amadi Babylon haina haibi adubu masi tasengnamak Tyre gi ningthau bu haiba natte amadi Babylon bu haiba sunatte adubu masi se symbol oina sijinabani masi se Lucifer bu Satan bu haibani habise aikoi khangsi Ezekiel 28:17 gi matung inna Lucifer na Satan olakhibagi
ख्वाइदगी अथोइबा मरमदुदी करीरा हैरगा महाकी फज्जबा अदुना महाकी वाखलदा अचाव अरम काबा पोंगथोक चावथोक जबा अदु पुरखी हाइबसिनी महाकी पोंगथोकपा अदुना हेंजिन ख्रबा मतमदा महांगना ईश्वरगी फंबालदु कल्लकपा हौकी महाक ईश्वर ओइगे हाइबगे वाखल लाखी अदुना ईश्वरगी मायोक्ता लान हौदुना फंबाल अदुबु लौननबा होटनकी मसीदा ईश्वरगी फंबाल हाइबसे ईश्वरना फमलिबा फंबाल अदुबु खक नत्ते अदुबु ईश्वरगी मतिक मगुन अदुबुनी मियामना खुरुमबीबा मियामना बेबार तौबीबा मियामना मागी वा लौबीबा अदु सैतानना पामजखी समना हाइरबदा इहान हानबा पाप असी अचाव अरम काबा पोंगथोकपा हाइबा असिनी मसिमकना सर्गदा इहान हानबा पाप अदु लंगजखीबनी मसिगी पोंगथोकपा हाइबगी पाप असी थमोइदा हाना लाकपनी थमोइदा वखलदा लैखरबा पाप असिबु थबक ओइना लुसिफरना ओंथोखी अदुगा सर्गदा पाप चंखी अमदि लान हौखी मसिना खंगलिबा अमदि करिनो हाइरगा सर्गदसु फ्रीडम ऑफ चॉइस अदु लई निंगबा पामबा निंगतमना खनबगी अयाबा अदु सर्गदसु लई हाइबसिनी हाइरिबा फ्रीडम ऑफ चॉइस अदु लाना सिजिनदुना लुसिफर सैतान ओलखीबनी हाइरिबा पोंगबा चावथोकपा हाइबगी पाप असी मसिगी थमोई वखल असी ईश्वरना सेमब्रा अदुदी खक ओइदे इचिनिनाउसिंग अदु ओइरदी कदाइदगी लाकपनो हाइरिबा फत्तबा चावथोकपा हाइबगी वखल असी पाउखुम कनादसु लैते हौजिंग मक्की ओइनदी वहांदुगी पाउखुम सोइदना नोंगमदी अखोइदा जिशुना पीबीगनी सर्ग लैबाकता चाही लिसिंग अमा ईश्वरगा लैमिनबा मतमदुदा अदुबु हौजिकी ओइना अखोइना खंगदबदी ईश्वरना फत्तबा हाइबा असे करीसु सेमकीदे हाइबसे अखोइना खंगजिनसी सर्गदा लान हौखरे सैतान अमदी महाकी दूतसिंग सरुक अहुमगी अमा अदु ताइबंग पांदा थादखरे सैतानदुना अदम अमदी इपु पाप तौहनखरे पाप की महिना ताइबंग मी ओइबा खुदिंगमक सीबा तारे सैतान की मी ओइखरे खुदिंगमक असिबु चुमथोक पीननबा सेमदोक पीननबा कोक पीननबा अहिंगबा लंबी अमुक पीननबा हाइना जिशु ख्रिस्टना ताइबंग मपोक ओइना अमुक पोकलखी मतमसिदा सैतान खंगे मदुदी जिशुना मी खुदिंगबो अमुक हंदोक पीगदौरे मी खुदिंगमकपु सर्गदा पुसिनबीख्रगनी पाप कोक पीदुना कल्वरी क्रॉस ता ई ताबीदुना मियोइबो खुनाइबु कनबिरनी हाइबसे खंगबगी मरमना सैतान जिशुबु पाप ताहन्ननबा महाकी थबकसिंग माइ थीहन्ननबा कन्ना होटनरखी Matthew chapter 4, Luke chapter 4, adude yengladi Satan Jishubu themkibagi wari adu ui. Satan na haye, aibu kurumu adu oiradi taibang panse nangi oyange haina haiki. Jishubu ahumlak Satan na themki, adubo athemba ahumlak tuda Jishu na iduna lay haibo wahi asi sizinaduna paukum pire hairaga athemba bu ngamki lan adu mahakna amuka ngamki. Masida Satan ge apamba adu aikhoina amuk ubo phangi. सर्गदा महाकना लान हौखिबा अदुमक ताइबंग पान सिदसु जिशुगे मायोक्ता सैताना लान हौखि चप मानबा दाबी तौखि आइबु खुरुमु खुरुमबीबा वर्शिप तौबीबा चावहनबीबा हाइबसे सैतानगे ख्वाइदिगे अपाम्बनी मपु ओइनिंगबा हाइबसे महाकि अपाम्बनी अदुबु जिशुना लान अदु ngamki सैतानगे अपाम्बा अनिंगबा अदु थुंगहनबीखिदे Hebrews chapter 4 verse 15 the high Jishu Krista asibusu hiram khuding makta Satan na themki nang aibungasi Satan na themliba asigumna adubo apabu wapaudi Jishu na athemba pomna maktubu ngamki lan ngamki aduna aikhoisu Jishu gi tung induna hingladi soidana lan ase Krista gi mapana aikhoina sungamgani parasida khwaidigi maru oiba point adudi kari atai kari sunatte worship haiba asini खुरुम्बा हाइबा असिनी कनाबु खुरुमगदगे हाइबा असिनी जिशुबु खुरुमगेरा नत्रगा अतोप लाइसिंगबु नंग खुरुमगेरा अकोनबा मतम जिशुना अनिरक सुना लेंगलक त्रिंगै ममांगदा ख्वाइदगी चाउना मुक्नबा असि अतै करीदसु ओइरोय अदुबु कनाबु खुरुमगदगे हाइबा अदुदा ओइगदौरिबनी इचिनिनाउसिंग सा अमदी सा अदुगी मूर्ति अदुबु खुरुमगेरा नत्रगा लैसेम्बा सेम्बिबा मपु ईश्वर प्रभु जिशु ख्रिस्ता अदुबु खुरुमगेरा हाइबगी वाहंग अदुदा लांजाव असि थोरकदौरिबनी अदुगा अमना सैतानगे अथेम्बा कयासिबु मायोक्नबा ngamnanaba ईश्वरगी वाहै बाइबल असि पाबा दरकार ताय औराइबा दरकार ताय खंजिनबा दरकार ताय सैतान सु बाइबल खंगे इचिनिनाउसिंग
Satan na su Bible da iduna lay haina jisubu them khibani kaugunu sininaw sing adubu Satan na Bible khangbado Bible da iduna lay haibado Bible dugi achumba wahan thok Bible dugi achumba artha adudadi haikhide masida aikoina tamsingadaba adudi wahang khuding makta Bible da iduna lay haiba ngamba Christian ado ngasi aikoi oiba tai aduga loina na Bible asi taseng na tarang na achumba adu khangba darkar tai Bible na aikoi gi khutlai oiduna Satan gi athemba asibu mayok na se aikoi Bible pabiu Bible aurai biu khangdaba leiradi akhangba singda hangbiu parasi gi aroibada hairiba lanjao asi akonba matamda karambagi hiramda oigadage haibagi wahang asini hausikcho haikhre aikoi masigi lanjao se kanabuno khurumgadaba haibagi wafamda masigi hiramda oigadoribani Ishorgi lamchatta wahang tauba Ishorgi lamchatpu yadaba Ishorgi lamchatpu manghananaba hotnaba Ishorgi lamchatta attack tauba haibasida ayamba oigadori lanpham asi John chapter 8 verse 44 to 45 ta hai Satan ase mi hatpani Satan ase chinthibagi mapani aduga mangonda achumba karisu leite haina hai aduga miyoiba aikoina Satan gi apamba aningba adu thunghananaba chattuna lei haina Bible na haibine masida Satan gi apamba aningba Satan's desire hairibase karino hairadi aikoina ngasai su yamna tamkhrabani masise Satan na ishor oiba Satan na ishor gi mahut sinba mahak pukhurum hanba haibase Satan gi khuaid gi apamba ne it is his desire Masini Satan gi apamba aningba asi madugi apamba aningba adu thunghannanaba Satan gi chinthiba aduda aikoi ase chattuna leire haina ishorna aikoi bo haibidibani Satan na miyoibagi wakhalda ishor asi achumba natte ishor asi nungsi haiba ishor natte haibase leihanba pami aduga thoidok hendokna ishor gi wayel ya thang asi achumba natte haibase Satan na miyoibagi wakhalda thamnanaba kanna hotnai Ishorgi wayel yathang asi achumba natte aphaba natte haina uhananaba Satan na sillibase karigira hairadi ichininau sing wayel yathang aduna Ishorgi lamchat adu takpani Ishorgi wayel yathang duda Ishorgi lamchat adu yawi karigumba wayel yathang adubu miyoibana chetna pairadi Ishorgi lamchat adu uraga Ishorgi lamchat adu lausinduna Ishorgi mi oikrani adu oiradi aibu kanana su khurumbira roi haibagi damakta Saitana Ishorgi lamchat oiriba wayel yathang adubu lotsinanaba hotnaribani conclusion para ase loisinlakpa da ain thamjaningba conclusion wahi khradi pap Phattaba khudingmak asi Ishordigi haurakpa natte adubu masise Saitandige haurakkhibani papna sokhalaba mi khudingda papki atauman khudakta pibi daduna minungsi thaujal utpiduna Jisuna paptigi handok piraga amuk aikhoibu Ishorgi mi oihananaba kanna ngasichu ngaiduna leiri hotnaduna leiri Jisu Kristana tawbadabu Ishorna aikoi anigi freedom of choice aduda force taude nampuda Ishorna aikoi anibu kanbiba adu piroi haibasidi aikoina khangba tai adubu kanagumna freedom of choice adu chumna sijinaduna Ishorgi tung inge haina khanba khudingmakta Ishorgi thaujal adu lei aduga Ishorgi thaujal aduna nang aibu lomba naidaba punsi adu pibigani Phattaba amadi aphaba anigi marakta leiriba lan asi nongmadi loisinkhigani isininaw sing Ngasi pap ki mahaina awa anang khangliba khudingma asi nongmadi loisinkhigani adubu matam adu ngaiduna leiringai sida nang aisu hairiba lanpham asida lanbung asida lan sokna duna leiribani haibase aikoi kaugumsi lanpham sida nang aige pangal tu khaktanadi lanpham asida aikoi ni mai pakani haibase mangda phawba mangde adubu Jisu yauradi lan ase aikoi soidana mai pakadoribani aduna aikoi Jisu Krista yauhansi thorakadoriba lanpham ase lakliba soknariba lanjao ase kari maramdara haibadu aikoi ngasi tamkibaga loina adu oiradi ai Ishor bu khurumgani Ishor gi lamchatpu ai bebar tawgani Ishor gi matung ingani haibadu aikoi gi phirep oiba ngamba oisi tabi kraba nokoi mayam gi mathakta Ishor gi thoidok hendokpa bor adu pina biba oisinu aikoi loiselamdai da amukka pratna tawse ipa Ishor aikoi bokan biba mapu
थागतचरे अखोइबु नाहकना नाहकि वाहै असि नाहकि अथुप्पा असि अखोइबु उहनबिरे खंगहनबिरे ngasi अखोइना तमखिबगुमना सोकनरिबा लानफम असिदा अखोइसु सरुक यादुना लइए सोकनरिबा लान असिगी हिरमदी वाहौ थोक्ति ईश्वर नाहकि मायोक्ता नाहकि महुत सिन्ननबा होटनरिबा अफबा अदुबु नमथरगा फत्तबना मपु ओइननबा होटनरिबा सैतानना महकबु खुरुम हन्निंगबा अदुगी वाहौ थोक्तगिनी हाइबसे अखोइना तमखरे Krista nanggi tung inba oina achumba ishor nangbo khurumba ngamningai nahakki tung inba ngamningai nahakna bor pina biu haina Jisu gi mingda nijari amen ishor na mayam bo bor pi bi ba oisunu mathangi hapta da amuka aikoi anauba paraga aikoi amuka thengnasi matam adu yaudri phawba aikoi mayam gi mathakta ingtha tapthaba Jisu Krista gi bor adu pina bi ba oirasunu amen